ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯟꯊꯣꯛꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯕ ꯋꯥꯔꯤ ꯄꯔꯤꯡꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯉꯥꯏꯈꯤꯅꯤ ꯃꯇꯝꯗꯣ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯁꯨꯕꯣꯜꯅ ꯃꯅꯥꯎꯅꯨꯄꯥ ꯄ꯭ꯔꯦꯝꯖꯤꯠꯇ ꯂꯩꯍꯥꯎ ꯂꯧꯔꯨꯔꯣ, ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯁꯨꯕꯣꯜꯅ ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯥꯗꯣꯛꯈꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯂꯩꯍꯥꯎꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦ꯫ ꯂꯩꯍꯥꯎꯕꯨ ꯀꯧꯊꯣꯛꯂꯦ꯫ ꯂꯩꯍꯥꯎꯗ ꯃꯍꯥꯛꯅ ꯉꯁꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯂꯩꯍꯥꯎꯅ ꯈꯛ ꯌꯥꯗ꯭ꯔꯦ꯫ ꯂꯩꯍꯥꯎꯅ ꯍꯥꯏ, ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ, ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒ ꯑꯩꯒ ꯂꯝꯕꯥ ꯄꯥꯕ ꯃꯇꯤꯛ ꯆꯥꯗꯦ, ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯍꯣꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇ ꯍꯥꯏꯔꯛꯄꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯀꯌꯥ ꯑꯃ ꯌꯦꯠꯅꯔꯦ, ꯈꯠꯅꯔꯦ꯫ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯂꯩꯍꯥꯎꯒꯤ ꯃꯃꯥꯁꯨ ꯊꯣꯔꯛꯂꯦ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥꯅꯁꯨ ꯄ꯭ꯔꯦꯝꯖꯤꯠꯇ ꯐꯖꯅ ꯍꯥꯏꯔꯦ, ꯕꯨꯡꯉꯣ, ꯅꯪ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯒꯅꯨ, ꯃꯇꯝꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ, ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯈꯣ, ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯜꯂꯣ꯫ ꯅꯍꯥꯛꯅ ꯏꯆꯥꯅꯨꯄꯤꯕꯨ ꯍꯌꯦꯡ ꯄꯨꯔꯒ ꯆꯠꯄ ꯃꯇꯝꯗ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯔꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯑꯩ ꯈꯪꯉꯤ꯫ ꯅꯍꯥꯛꯅ ꯅꯤꯡꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯍꯣꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯅꯁꯨ ꯍꯥꯏꯔꯦ꯫ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ, ꯀꯞꯂꯦ꯫ ꯃꯍꯥꯛ ꯂꯩꯍꯥꯎ ꯄꯨꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯅꯝ ꯀꯟꯗꯨꯅ ꯂꯩꯍꯥꯎ ꯄꯨꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯕꯗꯒꯤ ꯂꯩꯍꯥꯎꯒꯤ ꯃꯃꯥꯗꯣ ꯃꯤꯅ ꯎꯔꯕꯗꯤ ꯐꯖꯗꯦ, ꯃꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯕꯨ ꯄ꯭ꯔꯦꯝꯖꯤꯠꯇ ꯄꯤꯔꯛꯏ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯐꯔꯦ, ꯂꯣꯏꯅ ꯑꯩ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅꯁꯨ ꯑꯌꯥꯕ ꯄꯤꯔꯦ꯫ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯂꯩꯍꯥꯎꯕꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯊꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯂꯩꯍꯥꯎ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯃꯃꯥꯁꯨ ꯇꯥꯔꯦ꯫ ꯃꯃꯥ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯁꯨꯕꯣꯜꯗꯁꯨ ꯃꯃꯥꯅ ꯉꯥꯡꯂꯦ, ꯅꯍꯥꯛꯀ ꯅꯨꯃꯤꯗꯥꯡ ꯐꯃꯨꯡ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯒ ꯀꯝꯗꯧꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯊꯣꯛꯈꯤꯕꯗꯣ ꯅꯪꯅ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯆꯩꯈꯤ꯫ ꯁꯨꯕꯣꯜꯁꯨ ꯃꯃꯥꯅ ꯉꯥꯡꯕꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯃꯛꯇꯤ ꯇꯁꯦꯡꯕꯃꯛꯇꯤ ꯁꯨꯕꯣꯜꯅ ꯁꯤꯜꯂꯒ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯃꯃꯥꯗꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯅ ꯂꯩꯍꯥꯎꯕꯨ ꯂꯧꯔꯣꯏ, ꯃꯍꯥꯛꯄꯨ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅꯗꯤ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯤ꯫ ꯁꯨꯕꯣꯜ ꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯆꯝꯃꯤ, ꯌꯥꯝꯅꯁꯨ ꯐꯩ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯄꯥꯝꯂꯒ ꯄꯔꯛꯂꯕꯗꯤ ꯀꯔꯤꯅꯣ, ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯅ ꯑꯁꯤꯗ ꯋꯥ ꯀꯟꯅ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯅꯨꯄꯤꯗꯨꯗ ꯉꯥꯡꯉꯤ꯫ ꯁꯨꯕꯣꯜꯒꯤ ꯃꯃꯥꯗꯤ ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯃꯥꯅ ꯉꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯃꯍꯥꯛꯅ ꯋꯥ ꯑꯃꯅꯤ ꯀꯟꯅ ꯀꯟꯅ ꯉꯥꯡꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯇꯨꯃꯤꯟ ꯈꯨꯝꯕ ꯉꯝꯗꯦ꯫ ꯃꯃꯥꯅ ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯗꯨꯕꯣ? ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯏꯆꯥꯅꯦ, ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯍꯜꯂꯒ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯊꯕꯛ ꯑꯃꯁꯨ ꯇꯧꯍꯟꯗꯣꯔꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯅꯨꯄꯤ ꯆꯦꯟ ꯆꯣꯡꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯅꯪꯅ ꯍꯟꯗꯅ ꯐꯥꯗꯣꯛꯅꯕ ꯈꯔ ꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯑꯣꯟꯈꯠꯂꯒ ꯈꯨꯝꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯄꯥꯗꯣ ꯋꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯩꯔꯦ꯫ ꯄꯥꯎ ꯍꯟꯕ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯃꯤꯠꯇꯨꯃ ꯄꯥꯎ ꯍꯟꯕꯗꯤ ꯆꯠꯂꯦ꯫ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯐꯖꯅ ꯁꯥꯟꯅꯔꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯤꯟꯕꯤꯔꯛꯎ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯤꯜꯂꯨꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯊꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯃꯃꯥꯅ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯁꯨ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯀꯌꯥ ꯑꯃ ꯈꯨꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅꯁꯨ ꯈꯠꯅꯩ꯫ ꯁꯨꯕꯣꯜꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯃꯃꯥꯗ ꯋꯥ ꯀꯟꯅ ꯈꯨꯝꯗꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯦ꯫ ꯃꯄꯥꯅꯁꯨ ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯊꯦꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏ, ꯐꯔꯦ, ꯅꯪꯅ ꯄꯥꯝꯂꯒ ꯄꯨꯔꯛꯄ ꯅꯨꯄꯤꯅꯤ, ꯂꯨꯍꯣꯡꯕꯗꯤ ꯂꯨꯍꯣꯡꯒꯅꯤ, ꯇꯧꯕꯇꯕꯨ ꯅꯪ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯧ, ꯂꯥꯏꯔꯤꯛ ꯇꯝꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯣ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ, ꯅꯪꯅ ꯊꯕꯛ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯕ ꯌꯥꯍꯩꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯊꯥꯅꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇ ꯍꯥꯏꯔꯦ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯃ ꯈꯨꯝꯂꯛꯏ, ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯇꯝꯒꯦ,
ꯃꯤꯒꯤ ꯃꯆꯥꯕꯨ ꯆꯦꯜꯂꯒ ꯃꯇꯝ ꯀꯨꯏꯅ ꯐꯥꯗꯣꯛꯅꯔꯒ ꯊꯝꯕꯗꯣ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯃꯥꯅ ꯍꯥꯏ, ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯅꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯂꯣꯏ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯃꯊꯪ ꯃꯊꯪ ꯌꯥꯎꯔꯛꯇꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯂꯃꯈꯥꯡꯗ ꯃꯥꯡꯒꯅꯤ꯫ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ꯫ ꯉꯁꯤ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯄ꯭ꯔꯦꯝꯖꯤꯠ ꯐꯅ ꯀꯟꯅ ꯌꯥꯈꯤꯗꯦ꯫ ꯇꯨꯡ ꯀꯣꯟꯅꯗꯤ ꯄ꯭ꯔꯦꯝꯖꯤꯠꯀ ꯁꯨꯕꯣꯜ ꯈꯛ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯃꯌꯥꯝꯕ ꯁꯨꯕꯣꯜꯗ ꯋꯥꯀꯠꯂꯦ꯫ ꯁꯨꯕꯣꯜꯅ ꯍꯥꯏꯔꯦ, ꯅꯅꯥꯎ, ꯅꯪ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯅꯌꯥꯝꯕ ꯂꯩꯔꯤꯁꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯅꯍꯥꯛ ꯌꯥꯎ꯫ ꯂꯩꯍꯥꯎꯕꯨꯗꯤ ꯑꯩꯅ ꯁꯦꯟꯅꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯃ ꯈꯨꯝꯂꯛꯏ, ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯟꯕꯕꯨ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯀꯩꯗꯧꯒꯦ? ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯈꯔ ꯁꯥꯎꯅ ꯃꯌꯥꯝꯕꯗ ꯋꯥꯀꯠꯂꯦ꯫ ꯁꯨꯕꯣꯜꯅ ꯑꯃ ꯈꯨꯝꯃꯦ, ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯃꯃꯥꯗ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ꯫ ꯀꯔꯤꯒꯤ ꯃꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯄꯥꯡꯊꯣꯛꯀꯗꯒꯦ? ꯅꯪꯅ ꯑꯄꯥꯝꯕꯁꯤꯡꯗꯣ ꯃꯃꯥꯗ ꯐꯖꯅ ꯍꯥꯏꯌꯣ꯫ ꯅꯪꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯂꯩꯍꯥꯎ ꯅꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯊꯕꯛꯇꯨ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯧ ꯅꯅꯥꯎ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯃ ꯈꯨꯝꯂꯛꯏ, ꯐꯔꯦ ꯇꯥꯃꯣ, ꯊꯕꯛꯇꯨ ꯇꯧꯔꯒꯦ꯫ ꯂꯩꯍꯥꯎꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯇꯦꯡ ꯈꯔ ꯈꯔ ꯄꯥꯡꯕꯗꯨꯗꯤ ꯇꯥꯃꯣꯅ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯇꯥꯃꯣꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯇꯧ ꯑꯗꯣ ꯇꯁꯦꯡꯅ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯇꯝ ꯀꯨꯏꯅ ꯐꯥꯗꯣꯛꯅꯕꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯍꯥꯛꯄꯨ ꯀꯔꯤꯅ ꯍꯥꯏꯕꯤꯒꯅꯤ? ꯇꯥꯃꯣ, ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯟꯊꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯂꯩꯍꯥꯎꯅ ꯊꯦꯡꯅꯒꯗꯕ ꯑꯋꯥꯕꯁꯤꯡꯗꯣ ꯇꯥꯃꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯃꯌꯥꯝꯕ ꯁꯨꯕꯣꯜꯗ ꯀꯞꯂꯒ ꯋꯥꯀꯠꯂꯦ꯫ ꯃꯌꯥꯝꯕꯁꯨ ꯈꯪꯉꯤ, ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯇꯝ ꯀꯨꯏꯅ ꯐꯥꯗꯣꯛꯅꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯀꯩꯁꯨꯝ ꯐꯅ ꯉꯥꯡꯅꯔꯣꯏ ꯍꯥꯏꯕꯗꯣ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯆꯦ ꯏꯅꯔꯤꯕꯅꯣ? ꯂꯨꯍꯣꯡꯕꯕꯨ ꯆꯍꯤ 3-4 ꯍꯦꯟꯅ ꯐꯥꯗꯣꯛꯅꯕ ꯌꯥꯕ꯭ꯔꯥ? ꯃꯈꯣꯏꯅ ꯆꯦ ꯑꯗꯨꯗ ꯀꯔꯤꯒꯤ? ꯃꯇꯝꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯩꯁꯥ ꯇꯤꯡꯕ, ꯅꯨꯄꯤꯅ ꯍꯥꯟꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯅ ꯅꯨꯄꯤ ꯃꯌꯨꯝꯅ ꯄꯩꯁꯥ ꯇꯤꯡꯕ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯆꯦ ꯏꯅꯔꯤꯕꯅꯣ? ꯆꯦ ꯏꯅꯗꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ? ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯂꯩꯍꯥꯎꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯃꯅꯥꯎ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯁꯨꯕꯣꯜꯗ ꯋꯥꯀꯠꯂꯛꯄꯗꯣ ꯁꯨꯕꯣꯜ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯁꯨꯕꯣꯜꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯐꯖꯅ ꯊꯦꯝꯂꯦ, ꯐꯔꯦꯁꯦ, ꯅꯣꯡꯉꯥꯜꯂꯒ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯁꯨꯕꯣꯜ, ꯄ꯭ꯔꯦꯝꯖꯤꯠ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯌꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯦ꯫ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯄ꯭ꯔꯦꯝꯖꯤꯠ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯇꯨꯡ ꯀꯣꯟꯅꯗꯤ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯅꯪ ꯇꯝꯃꯣ꯫ ꯇꯧꯕꯇꯕꯨ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯅꯪꯒ ꯂꯩꯍꯥꯎꯒ ꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ, ꯅꯪꯅ ꯊꯕꯛ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯄ꯭ꯔꯦꯝꯖꯤꯠꯇ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃ ꯊꯥꯏ꯫ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯌꯥꯗꯦ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯁꯣꯠꯊꯕꯅꯤ꯫ ꯃꯍꯥꯛꯀ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯤꯅꯁꯨ ꯉꯥꯡꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯋꯥꯀꯠꯂꯦ꯫ ꯃꯃꯥꯅ ꯍꯥꯏ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯂꯨꯄꯥ 2,00,000 ꯄꯤꯈ꯭ꯔꯕꯅꯤ, ꯀꯔꯤꯃꯠꯇ ꯋꯥꯔꯣꯏ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄꯗꯅꯤ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯦꯟꯅ ꯁꯥꯎꯔꯤꯕ꯫ ꯅꯨꯡꯁꯤꯕꯕꯨ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯀꯔꯤꯒꯤ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯇꯁꯦꯡꯅ ꯑꯩ ꯆꯤꯡꯅꯩ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯃꯃꯥꯒ ꯌꯥꯝꯅ ꯈꯠꯅꯔꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯌꯥꯝꯕ ꯁꯨꯕꯣꯜꯅꯁꯨ ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯊꯦꯝꯗꯨꯅ ꯉꯁꯤꯗꯤ ꯄ꯭ꯔꯦꯝꯖꯤꯠ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯟꯅꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯍꯜꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯃꯇꯝ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯀ ꯂꯩꯍꯥꯎꯒ ꯋꯥꯔꯤ ꯄꯥꯛ ꯁꯥꯟꯅꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯅꯤꯡꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝꯕ ꯁꯨꯕꯣꯜꯗ ꯄꯥꯎ ꯂꯣꯟꯅ ꯂꯣꯟꯅ ꯍꯥꯏꯔꯛꯇꯨꯅ ꯐꯣꯟ ꯇꯧꯔꯒ ꯂꯩꯍꯥꯎꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯐꯪꯉꯤ꯫ ꯂꯩꯍꯥꯎꯒ ꯄ꯭ꯔꯦꯝꯖꯤꯠꯀ ꯋꯥꯔꯤ ꯂꯣꯟꯅ ꯂꯣꯟꯅ ꯁꯥꯟꯅꯩ ꯍꯥꯏꯕꯗꯣ ꯃꯃꯥꯅ ꯈꯪꯂꯛꯄꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯃꯍꯥꯛ ꯍꯣꯁꯇꯦꯜ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯒ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯍꯥꯏꯗꯨꯅ ꯐꯣꯟꯁꯨ ꯄꯥꯏꯍꯟꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯍꯥꯎꯒꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ ꯃꯆꯥꯅꯨꯄꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯕ ꯉꯥꯏ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯑꯃꯗꯤ ꯂꯩꯍꯥꯎꯗꯁꯨ ꯈꯔ ꯉꯥꯡꯂꯝꯃꯤ꯫
ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛꯁꯤꯗꯗꯤ ꯇꯝꯕ ꯂꯣꯏꯈꯤꯁꯤꯅꯨ ꯃꯥꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯐꯪꯈꯤꯁꯤꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯝꯕꯗꯒꯤ ꯂꯩꯍꯥꯎꯒꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯕꯨ ꯆꯩꯈꯤ ꯉꯥꯡꯈꯤ ꯍꯧꯖꯤꯛꯇꯤ ꯂꯩꯍꯥꯎꯁꯨ ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯦ ꯃꯍꯥꯛꯀ ꯄ꯭ꯔꯦꯝꯖꯤꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯑꯃꯨꯛ ꯍꯟꯅ ꯐꯪꯍꯟꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯌꯥꯝꯕ ꯁꯨꯕꯣꯜꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯒꯤ ꯐꯣꯟꯅ ꯇꯧꯔꯛꯏ ꯇꯧꯔꯛꯂꯒ ꯁꯨꯕꯣꯜꯗ ꯂꯩꯍꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯂꯛꯏ ꯁꯨꯕꯣꯜꯅ ꯂꯩꯍꯥꯎꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯦ ꯅꯪ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯅꯌꯥꯝꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯕꯨꯛꯅꯤꯡ ꯊꯦꯝꯖꯤꯜꯂꯤ ꯃꯅꯥꯎꯅꯨꯄꯥꯗꯣ ꯌꯨꯝꯗ ꯊꯣꯔꯛꯀꯦ ꯍꯥꯏꯕꯁꯨ ꯃꯃꯥꯅ ꯌꯥꯗꯕꯗꯒꯤ ꯄꯥꯛ ꯊꯣꯔꯛꯇꯕꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯁꯨꯕꯣꯜꯒꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯑꯅꯥꯕ ꯍꯧꯔꯛꯏ ꯗꯣꯛꯇꯔꯗ ꯄꯨꯈꯠꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯂꯦ ꯃꯃꯥꯗꯣ ꯍꯥꯔꯠꯀꯤ ꯑꯅꯥꯕꯅꯤ ꯗꯣꯛꯇꯔꯅ ꯐꯖꯅ ꯍꯥꯏꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯈꯟꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯅꯕ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯃꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯂꯩꯍꯥꯎ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯊꯤꯍꯜꯂꯣ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯇꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯛꯄꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯌꯥꯈꯤꯗꯦ ꯃꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯁꯣꯝꯗꯅ ꯃꯃꯥꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯌꯥꯝꯅ ꯀꯞꯄꯦ ꯂꯩꯍꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯃꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯔꯕꯗꯤ ꯇꯥꯃꯣ ꯅꯪ ꯍꯥꯟꯅ ꯂꯨꯍꯣꯡꯉꯨ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯃꯌꯥꯝꯕꯗ ꯍꯥꯏ ꯃꯃꯥꯗꯨꯗꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯄꯅꯤ ꯄ꯭ꯔꯦꯝꯖꯤꯠꯁꯤ ꯍꯥꯟꯅ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕꯅꯤ ꯃꯍꯥꯛ ꯍꯥꯟꯅ ꯂꯨꯍꯣꯡꯒꯟꯁꯤ ꯂꯩꯍꯥꯎ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯇꯨꯏꯁꯟ ꯇꯧꯕ ꯂꯥꯛꯂꯝꯕ ꯅꯨꯄꯤꯗꯣ ꯃꯍꯥꯛꯀ ꯂꯨꯍꯣꯡꯉꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯈꯣꯏꯅ ꯏꯃꯥ ꯍꯥꯏꯅ ꯎꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯅꯁꯨ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯔꯦ ꯁꯨꯕꯣꯜꯗꯣ ꯃꯅꯥꯎꯅꯨꯄꯥꯕꯨ ꯊꯦꯝꯃꯤ ꯄ꯭ꯔꯦꯝꯖꯤꯠ ꯈꯛ ꯌꯥꯈꯤꯗꯦ ꯂꯩꯍꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯁꯨ ꯂꯨꯍꯣꯡꯂꯣꯏ ꯁꯤꯔꯕꯁꯨ ꯑꯩ ꯁꯤꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯌꯥꯝꯅ ꯁꯥꯎꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯣ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯃꯔꯩ ꯌꯦꯠꯅꯕ ꯁꯥꯎꯅꯕ ꯀꯌꯥ ꯇꯧꯕꯗꯨꯅ ꯃꯃꯥꯗꯣ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯏ ꯇꯨꯡ ꯀꯣꯟꯅꯗꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯍꯥꯎꯗꯨ ꯂꯧꯔꯨꯔꯣ ꯂꯩꯍꯥꯎꯕꯨ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯡꯃ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯂꯩꯍꯥꯎꯈꯗ ꯂꯩꯍꯥꯎ ꯂꯧꯕ ꯂꯥꯛꯈꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯩꯍꯥꯎꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯌꯨꯝ ꯍꯣꯡꯂꯒ ꯆꯠꯂꯝꯂꯦ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯉꯩꯗ ꯃꯃꯥꯅ ꯄꯨꯟꯅ ꯁꯤꯟꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯂꯩꯍꯥꯎꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯃꯥꯅ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯔꯒ ꯄ꯭ꯔꯦꯝꯖꯤꯠꯀ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯃꯠꯇ ꯋꯥ ꯉꯥꯡꯅꯗꯕ ꯍꯥꯏꯗꯨꯅ ꯆꯦ ꯏꯅꯈ꯭ꯔꯕꯅꯤ ꯄ꯭ꯔꯦꯝꯖꯤꯠꯇꯤ ꯈꯪꯍꯧꯕ ꯅꯠꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯇꯥꯕꯗꯨꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯅꯥꯎꯅꯨꯄꯥ ꯑꯄꯤꯛꯄꯗꯣ ꯄꯨꯔꯒ ꯃꯈꯣꯏ ꯈꯨꯜ ꯍꯣꯡꯂꯒ ꯃꯥꯡꯈꯤꯕꯅꯤ ꯂꯩꯍꯥꯎ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯌꯥꯝꯅ ꯀꯞꯈꯤ ꯃꯌꯥꯝꯕ ꯁꯨꯕꯣꯜꯗꯁꯨ ꯃꯍꯥꯛꯅ ꯇꯥꯏꯅꯈꯤ ꯇꯥꯃꯣ ꯅꯪꯅ ꯂꯩꯍꯥꯎꯕꯨ ꯁꯦꯟꯅꯩ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗ ꯀꯣꯜꯂꯒ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯌꯥꯝꯅ ꯀꯞꯆꯈꯤ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯑꯗꯣ ꯄ꯭ꯔꯦꯝꯖꯤꯠ ꯂꯩꯍꯥꯎꯕꯨ ꯊꯤꯕꯗ ꯌꯥꯝꯅꯁꯨ ꯋꯥꯈꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕ ꯀꯗꯥꯏꯗꯕꯨ ꯂꯣꯠꯂꯤꯕ ꯁꯣꯝꯗꯗꯤ ꯄ꯭ꯔꯦꯝꯖꯤꯠꯇꯤ ꯃꯃꯥꯅ ꯆꯦ ꯏꯅꯔꯒ ꯄꯩꯁꯥ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯅꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄ꯭ꯔꯦꯝꯖꯤꯠ ꯀꯩꯁꯨꯝ ꯈꯪꯕ ꯅꯠꯇꯦ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯂꯩꯍꯥꯎ ꯊꯤꯕꯗ ꯌꯥꯝꯅ ꯋꯥꯈꯤ ꯁꯣꯝꯗꯅ ꯃꯃꯥꯒꯤ ꯑꯅꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯅ ꯄ꯭ꯔꯦꯝꯖꯤꯠ ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯔꯛꯇ꯭ꯔꯤꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯃꯥ ꯃꯄꯥꯅ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯦ ꯂꯩꯍꯥꯎ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯩꯍꯥꯎ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯕ ꯇꯥꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄꯗꯅꯤ ꯄ꯭ꯔꯦꯝꯖꯤꯠ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤꯕ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯃꯊꯪꯒꯤ 8ꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ